ꯁꯥ ꯁꯟꯁꯤꯡꯁꯤ ꯐꯖꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯐꯝ ꯃꯥꯒꯤ ꯆꯔꯨ ꯐꯖꯅ ꯊꯝꯕꯤꯕ ꯑꯗꯒꯤ ꯐꯣꯜꯗꯔ ꯊꯥꯕꯤꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯛꯅꯕ ꯑꯗꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯜꯗꯒꯤ ꯉꯥꯛꯊꯣꯛꯑꯒ ꯍꯠ ꯁꯦꯝꯗꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯅ ꯂꯣꯏꯅ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯁꯥ ꯁꯟ ꯊꯥꯗꯣꯛꯑꯒ ꯂꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯆꯥꯒꯗꯕ ꯄꯨꯊꯣꯛꯀꯗꯕ ꯄꯦꯗꯤꯂꯦꯟ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯜꯂꯦ꯫ ꯌꯦꯡꯒꯣꯟꯗ ꯌꯦꯟ ꯊꯝꯃꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯛꯀꯣꯟꯗ ꯑꯣꯛ ꯊꯝꯃꯤꯕ ꯑꯗꯨꯒꯨꯝꯅ ꯁꯟꯁꯦ ꯐꯥꯖꯤꯟꯗ꯭ꯔꯤ ꯃꯈꯩ, ꯁꯟꯒꯤ ꯃꯦꯅꯦꯖ ꯇꯧꯗ꯭ꯔꯤ ꯃꯈꯩ, ꯁꯟꯊꯤ ꯁꯟꯌꯨꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯀꯝꯄꯣꯁ ꯁꯦꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯁꯥ ꯁꯟ ꯊꯥꯗꯣꯛꯑꯒ ꯂꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯕꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯥꯏꯅ ꯑꯀꯥꯏꯕ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯁꯟꯗ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯅꯅꯕ ꯁꯟꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯥ ꯁꯟ ꯁꯟꯊꯤ ꯁꯟꯌꯨꯡ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯅꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯕꯖꯦꯠ ꯑꯃ ꯁꯦꯟꯇꯔꯗ ꯑꯗꯨꯃꯥꯏꯅ ꯄꯦꯀꯦꯖ ꯑꯃ ꯂꯧꯔꯒ ꯃꯦꯅꯦꯖ ꯇꯧꯔꯒꯗꯤ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤ ꯐꯪꯅꯅꯕ ꯃꯌꯥꯝ ꯑꯃꯒꯁꯨ ꯃꯦꯅꯦꯖ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯃꯤ ꯂꯥꯈ 30 ꯍꯦꯟꯕꯒꯤ ꯂꯩꯔꯤꯕ 80% ꯐꯥꯔꯃꯔꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝꯗꯨꯗꯤ ꯄꯨꯁꯤꯜꯂꯛꯇꯕ ꯌꯥꯒꯅꯤ꯫ ꯏꯔꯤꯒꯦꯁꯟ ꯂꯩꯔꯕ ꯁꯥ ꯁꯟ ꯃꯦꯅꯦꯖ ꯇꯧꯔꯕ ꯑꯗꯒꯤ ꯂꯧꯃꯤꯗ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯃꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯧꯃꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯃꯁꯥꯅ ꯁꯦꯟꯊꯣꯛ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯏꯔꯤꯒꯦꯁꯟꯗꯨ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯔꯦ꯫ ꯃꯁꯥꯗ ꯂꯥꯛꯅꯅꯕ ꯃꯁꯥꯅ ꯀ꯭ꯔꯣꯞ ꯂꯣꯟꯒꯤ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁꯀꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ MLA, ZP, ꯖꯤꯂꯥ ꯄꯔꯤꯁꯗ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯊꯥꯕ ꯃꯌꯥꯝꯁꯤ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯪꯒꯣꯜ ꯁꯝꯕꯟ ꯐꯛꯀꯥꯏꯔꯒ ꯌꯦꯡꯉꯨ ꯍꯩꯅꯧꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯊꯠꯂ ꯆꯣꯡꯈꯠꯂ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ꯫ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯏꯠꯁꯤꯗ ꯊꯥꯔꯁꯨ ꯑꯗꯨꯝ ꯆꯣꯡꯈꯠꯂ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯎꯔꯦꯕ꯫ ꯁꯨꯃꯥꯏꯅ ꯊꯥꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ꯫ ꯁꯤ ꯉꯍꯥꯟꯅ ꯁꯤꯗꯩꯗ ꯍꯩꯅꯧ ꯆꯥꯔ ꯈꯔ ꯁꯦꯝꯖꯕꯅꯤ, ꯏꯁꯥꯅ ꯂꯩꯔꯨꯗ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯗꯅ ꯑꯃꯨꯟꯕ ꯃꯔꯨꯗꯨ ꯂꯩꯔꯒꯁꯨ ꯃꯁꯥꯁꯦ ꯌꯦꯡꯉꯨ ꯁꯤꯗ ꯂꯣꯏꯅ ꯍꯟꯖꯟ ꯊꯠꯂ ꯆꯣꯡꯈꯠ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯦꯕ꯫ ꯎꯄꯥꯜ ꯋꯥꯄꯥꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯎ ꯐꯅꯌꯥꯝ ꯊꯥꯏ꯫ ꯄ꯭ꯔꯙꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯎ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ 2,000-3,000ꯕꯨ ꯊꯥꯔꯝꯒꯅꯤ, ꯑꯃꯠꯇ ꯍꯤꯡꯗꯦ꯫ ꯁꯟꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯑꯃꯤꯅ ꯑꯗꯨꯅ ꯁꯥ ꯁꯟꯁꯤ ꯊꯥꯗꯣꯛꯑꯒ ꯂꯣꯏꯕꯒꯤ ꯃꯁꯤꯒꯤ ꯊꯥꯏꯅꯒꯤ ꯑꯣꯜ ꯃꯣꯗꯦꯜꯁꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯩꯅꯣꯁꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗꯁꯨ ꯂꯩꯇꯦ꯫ ꯍꯥꯟꯅ ꯁꯥ ꯁꯟ ꯂꯣꯏꯅ ꯑꯗꯨꯝ ꯁꯟꯁꯦꯟꯕꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥ ꯁꯟꯁꯤ ꯐꯥꯖꯤꯜꯂꯒ ꯂꯣꯏꯕꯒꯤ ꯂꯤꯆꯠ ꯑꯃ, ꯍꯩꯅꯕꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯧꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯤꯟꯖꯥꯛ ꯃꯤꯄꯥꯟ ꯇꯥꯡꯒꯅꯤ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯨ ꯆꯦꯟꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯑꯩꯈꯣꯏꯁꯦ ꯑꯣꯄꯤꯌꯝ ꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯈꯣꯏ ꯊꯨꯔꯒ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯁꯥꯕꯨꯛ ꯍꯥꯡꯗꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤꯝꯇ ꯄꯨꯊꯣꯛꯄ ꯌꯥꯗꯕꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯁꯥꯞ ꯂꯩꯔꯕꯗꯧꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯀꯣꯛꯍꯟꯁꯦ ꯍꯥꯏꯔꯒꯗꯤ ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤꯅꯦ, ꯁꯥ ꯁꯟ ꯃꯦꯅꯦꯖ ꯇꯧꯕꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯤꯟꯖꯥꯛ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯃꯄꯣꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯍꯌꯦꯡ ꯃꯄꯣꯛ ꯏꯆꯥ ꯏꯁꯨꯒꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯅꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, CSOꯁꯤꯡ, ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ, ꯑꯦꯛꯁꯄꯥꯔꯠ ꯁꯥꯏꯟꯇꯤꯁ ꯈꯨꯗꯤꯡꯃꯛ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯥ ꯁꯟꯁꯤ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯤ A to Z ꯍꯦꯛꯇ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯑꯆꯧꯕ ꯋꯥꯛꯁꯣꯞ ꯃꯅꯤꯄꯨꯔꯗ ꯁꯤꯜꯂꯒ ꯁꯦꯃꯤꯅꯥꯔ ꯁꯤꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯩꯅꯃꯤꯟꯅꯁꯤ꯫ A to Z ꯑꯩꯈꯣꯏꯗꯗꯤ ꯐꯣꯔꯃꯨꯂꯥ ꯂꯩꯖꯔꯦ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯌꯥꯗꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ, ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯥꯔꯃꯤꯡ, ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ, ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯇꯧꯔꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯃꯤꯈꯥ ꯄꯣꯟꯗꯅ ꯏꯔꯣꯝꯗꯣꯝ ꯏꯁꯥꯅ ꯄꯨꯊꯣꯛꯆꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯨꯝꯕꯗꯨꯅ ꯆꯥꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯨꯛꯇꯪ ꯄꯥꯟꯃꯤꯟꯅꯁꯦ꯫ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯥꯔꯃꯤꯡ ꯇꯧꯕꯅꯤ ꯌꯦꯡꯉꯨ
ꯁꯤꯗ ꯒꯦꯍꯨ ꯊꯥꯔꯦ, ꯒꯦꯍꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ, ꯁꯝꯕꯟ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯅ ꯀꯟꯇ꯭ꯔꯣꯜꯗꯨ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ. ꯂꯩꯀꯥꯏ ꯑꯃꯅ ꯇꯧꯅꯤ, ꯂꯩꯀꯥꯏ ꯑꯃꯗ ꯊꯥꯖꯤꯜꯂꯛꯀꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯁꯣꯏꯔꯦꯕ. ꯑꯗꯒꯤ ꯂꯧꯍꯣꯟ ꯍꯨꯜꯂꯒ ꯌꯦꯡꯉꯤ, ꯁꯤꯗꯩꯗ ꯑꯩ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕꯗꯣ, ꯑꯗꯨ ꯂꯧꯍꯣꯟꯁꯨ ꯑꯗꯨꯝ ꯆꯥꯊꯣꯔꯛꯑꯦ. ꯁꯝꯕꯟꯁꯦ ꯍꯦꯛꯇ ꯅꯝꯈꯥꯏ ꯌꯥꯗꯦꯕ. ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯝꯇꯥꯕꯨ ꯁꯦꯟꯅ ꯂꯣꯏ ꯉꯝꯕ ꯅꯠꯇꯦꯕ. ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ. ꯉꯥꯅꯦ, ꯐꯤꯁ ꯀꯝ ꯄꯦꯗꯤ, ꯐꯤꯁ ꯀꯝ ꯗꯛ, ꯐꯤꯁ ꯀꯝ ꯒꯣꯠ, ꯍꯥꯃꯦꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯐꯤꯁ ꯀꯝ ꯍꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯔꯒ ꯄꯣꯠꯊꯣꯛꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯕꯁꯦ, ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯗ꯭ꯔꯦ. ꯂꯐꯨ ꯊꯥꯔꯦ, ꯂꯐꯨ ꯆꯥꯊꯣꯛꯄꯤ, ꯊꯩꯕꯣꯡ ꯐꯪꯉꯤ, ꯊꯩꯕꯣꯡ ꯆꯥꯊꯣꯛꯄꯤ, ꯁꯨꯃꯥꯏꯅ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ. ꯑꯆꯧ ꯑꯆꯧ, ꯑꯗꯩ ꯁꯦꯝ ꯊꯥꯔꯦ, ꯁꯦꯝ ꯆꯥꯊꯣꯛꯄꯤ, ꯌꯣꯡꯆꯥꯛ ꯊꯥꯔꯤ, ꯌꯣꯡꯆꯥꯛ ꯆꯥꯊꯣꯛꯄꯤ, ꯂꯣꯏꯅ ꯁꯔꯕꯅꯥꯁ ꯁꯥꯕꯤꯅꯦꯕ. ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯁꯤ ꯁꯦꯝꯅꯤꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯊꯣꯛꯑꯕꯅꯤꯁꯦ. ꯁꯨꯃꯥꯏꯅ ꯃꯃꯜ ꯌꯥꯝꯃꯕ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯈꯔꯗꯤ ꯆꯥꯗꯦ. ꯍꯟꯖꯟ ꯍꯟꯖꯟ ꯁꯤꯗꯁꯨ ꯌꯦꯡꯕꯤꯌꯨ, ꯁꯤꯗꯁꯨ ꯁꯦꯝ ꯄꯥꯝꯕꯤꯅꯤ, ꯑꯦꯄꯜ ꯄꯥꯝꯕꯤꯅꯤꯁꯦ. ꯁꯤ ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯈ꯭ರ ꯃꯇꯨꯡꯗ ꯀꯥꯏꯗꯪꯗ ꯆꯣꯡꯈꯠꯂꯛꯄꯅꯦꯕ. ꯁꯨꯃꯥꯏꯅ ꯂꯐꯨ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯄꯣꯠ ꯑꯃꯠꯇ ꯊꯥꯕ ꯌꯥꯗ꯭ꯔꯦ. ꯍꯩ ꯔꯥ, ꯎꯍꯩ ꯋꯥꯍꯩ ꯂꯣꯏꯅ ꯃꯣꯏꯅ ꯆꯥꯗꯕ ꯂꯩꯇꯦꯕ. ꯑꯗꯨꯅ ꯃꯁꯤ ꯃꯦꯅꯦꯖ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝ, ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ, ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ, ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ, ꯂꯧꯃꯤ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪ ꯃꯦꯅꯦꯖ ꯇꯧꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯚꯦꯔꯥꯏꯇꯤ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯆꯥꯕ ꯀꯣꯟꯅꯅꯕ ꯑꯩꯈꯣꯏ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯖꯒꯦ. ꯃꯌꯥꯝ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯨ ꯆꯦꯟꯕ, ꯁ꯭ꯂꯣ ꯄꯣꯏꯖꯟ ꯌꯥꯎꯕ ꯃꯌꯥꯝꯗꯨ ꯂꯩꯔꯒ ꯆꯥꯔꯗꯤ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ, ꯗꯤꯂꯔ ꯄꯥꯏꯕꯤꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄꯥꯏꯕꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨ. ꯍꯥꯟꯅꯒꯤꯅ ꯍꯨ ꯆꯦꯟꯕ, ꯁ꯭ꯂꯣ ꯄꯣꯏꯖꯟ, ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯄꯣꯠꯇꯨ ꯆꯥꯕꯅꯤ. ꯍꯧꯖꯤꯛꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ, ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯂꯧꯎ ꯄꯊꯥꯞ ꯚꯦꯔꯥꯏꯇꯤ, ꯀ꯭ꯔꯣꯞ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝꯗꯨ ꯊꯥꯔꯒ ꯃꯗꯨꯒꯤ ꯑꯣꯏꯅ ꯌꯣꯟꯕꯤꯔꯣ. ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯥꯛꯍꯥꯎ, ꯄꯣꯏꯔꯩꯇꯣꯟ, ꯗꯦꯜꯂꯤ, ꯒꯨꯋꯥꯍꯥꯇꯤ ꯂꯣꯏꯅꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯗꯤꯃꯥꯟ ꯂꯩꯔꯕꯅꯤ. ꯏꯔꯤꯒꯦꯁꯟ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ. ꯏꯔꯤꯒꯦꯁꯟ ꯍꯥꯏꯕꯁꯤꯁꯨ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ. ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯃꯤꯟꯅꯔꯁꯦ. ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥ ꯁꯟ ꯐꯥꯖꯤꯜꯂꯤꯉꯩ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯊꯕꯛ